ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯀꯔꯤꯕꯨ ꯉꯝꯗꯕ ꯌꯥꯎꯕꯒꯦ ꯍꯥꯏꯅꯕꯁꯨ ꯂꯩ꯫ ꯃꯃꯥ ꯀꯥꯏꯅꯕꯕꯨꯗꯤ ꯃꯄꯥ ꯀꯥꯏꯅꯕꯅ ꯍꯦꯟꯅ ꯐꯩ꯫ ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯃꯩꯇꯩ ꯅꯨꯄꯤꯕꯨ ꯁꯤꯡꯊꯥꯕꯗ ꯀꯔꯝꯅ ꯂꯣꯏꯕ ꯅꯥꯏꯒꯅꯤ? ꯍꯧꯖꯤꯛ ꯂꯥꯡꯄꯣꯛꯂꯥꯛꯄꯝ ꯁꯇ꯭ꯌꯖꯤꯠꯅ ꯑꯦꯜ ꯆꯥꯎꯕꯤ ꯅꯤꯡꯁꯤꯡ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯦꯟ ꯂꯤꯇꯔꯦꯔꯤ ꯔꯤꯁꯔꯆ ꯁꯦꯟꯇꯔ ꯈꯣꯡꯖꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯁꯩꯔꯦꯡ ꯃꯣꯔꯦ ꯆꯠꯄꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯁꯩꯔꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯁꯩꯗꯝꯕꯤꯔꯤꯕ ಶ್ರೀ ꯂꯥꯡꯄꯣꯛꯂꯥꯛꯄꯝ ꯁꯦꯂꯨꯡꯕ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯁꯩꯔꯦꯡ ꯃꯣꯔꯦ ꯆꯠꯄꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯃꯣꯔꯦ ꯆꯠꯄꯤ꯫ ꯃꯣꯔꯦ ꯆꯠꯄꯤ ꯃꯌꯨꯝꯗ ꯍꯜꯂꯛꯏ, ꯕꯗꯅꯥꯝ ꯀꯣꯛꯊꯣꯡ ꯅꯥꯗꯨꯅ ꯀꯩꯊꯦꯜ ꯈꯝꯂꯝꯗꯥꯏ ꯇꯥꯂꯛꯇꯨꯗ꯫ ꯂꯩꯔꯛ ꯃꯆꯤꯟꯗ ꯃꯩ ꯇꯤꯛꯍꯧꯕ ꯃꯤꯁꯤꯡꯅ ꯉꯥꯡꯅꯕ ꯇꯥꯔꯛꯏ, ꯐꯥꯕꯧ ꯉꯥꯕꯨ ꯉꯥꯔ ꯃꯣꯔꯦ ꯆꯠꯄꯤꯕꯨ ꯅꯨꯄꯤꯔ꯫ ꯈꯣꯡꯊꯥꯡ ꯀꯟꯈꯠꯂꯤ ꯃꯣꯔꯦ ꯆꯠꯄꯤ ꯃꯥꯕꯨ ꯎꯗꯨꯅ ꯍꯥꯏꯔꯤꯕ ꯖꯥꯠꯂꯥ? ꯂꯝꯌꯥꯏꯗ ꯊꯥꯜꯂꯤꯕ ꯄꯣꯗꯣꯟꯒꯤ ꯃꯨꯁꯤ ꯃꯨꯁꯤꯕ ꯃꯩꯉꯥꯟꯗ ꯄꯣꯠꯌꯣꯝ ꯊꯥꯗꯩ ꯀꯧꯔꯛꯏ, ꯏꯆꯥꯁꯥ ꯏꯃꯥ ꯂꯥꯛꯂꯦꯅꯍꯦ꯫ ꯂꯝꯌꯥꯏꯗ ꯊꯥꯜꯂꯤꯕ ꯄꯣꯗꯣꯟꯒꯤ ꯃꯨꯁꯤ ꯃꯨꯁꯤꯔꯕ ꯃꯩꯉꯥꯟꯗ ꯄꯣꯠꯌꯣꯝ ꯊꯥꯗꯩ ꯀꯧꯔꯛꯏ, ꯏꯆꯥꯁꯥ ꯏꯃꯥ ꯂꯥꯛꯂꯦꯅꯍꯦ꯫ ꯏꯆꯤꯛ ꯆꯤꯛꯂꯝꯕ ꯏꯃꯨꯡꯗꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯏꯔꯥꯡ ꯂꯥꯡꯏ꯫ ꯀꯥꯐꯩ ꯀꯥꯐꯩ ꯆꯠꯄ ꯍꯩꯔꯕ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯀꯧꯔꯛꯏ, ꯃꯥ ꯃꯥ꯫ ꯅꯨꯃꯤꯠ 4ꯅꯤ ꯊꯛꯄ ꯐꯪꯂꯛꯇ꯭ꯔꯕ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯄꯦꯟꯅ ꯊꯛꯆꯩ꯫ ꯆꯍꯤ 4ꯒꯤ ꯑꯉꯥꯡ ꯅꯨꯄꯤꯗꯨꯅ ꯃꯃꯥꯗ ꯑꯣꯏꯅꯖꯩ, ꯉꯃꯣꯛ ꯄꯤꯌꯨ, ꯃꯦꯃꯤꯆꯥꯒꯤ ꯁꯝꯐꯥꯒ ꯃꯥꯟꯅꯕ ꯂꯩꯕꯤꯌꯨ꯫ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯈꯥꯎꯗꯒꯤ ꯆꯦꯡꯗꯨ ꯃꯟꯕ ꯍꯧ, ꯏꯃꯥ ꯆꯥꯛꯈꯨꯝ ꯆꯪꯂꯒꯦ, ꯉꯁꯥꯏꯒꯤ ꯆꯦꯡꯖꯔꯥꯗꯤ ꯀꯅꯥꯗꯒꯤ ꯂꯧꯏ꯫ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯈꯥꯎꯗꯒꯤ ꯆꯦꯡꯗꯨ ꯃꯟꯕ ꯍꯧ, ꯏꯃꯥ ꯆꯥꯛꯈꯨꯝ ꯆꯪꯂꯒꯦ, ꯉꯁꯥꯏꯒꯤ ꯆꯦꯡꯖꯔꯥꯗꯤ ꯀꯅꯥꯗꯒꯤ ꯂꯧꯏ꯫ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕ ꯇꯣꯝꯕ ꯍꯧꯖꯤꯛꯇ ꯉꯥꯡꯕ ꯍꯧꯔꯛꯏ, ꯉꯔꯥꯡꯗꯤ ꯀꯩꯗꯧꯔꯦ ꯂꯥꯛꯇ꯭ꯔꯗꯤ? ꯕꯁ ꯂꯨꯠ ꯇꯧꯕꯗꯨ ꯇꯥꯗ꯭ꯔꯣ? ꯅꯍꯥꯟꯅ ꯕꯟ ꯇꯧꯔꯦ, ꯂꯨꯠ ꯇꯧꯕ ꯐꯥꯗꯕꯒꯤ ꯉꯔꯥꯡ ꯀꯩꯊꯦꯜ ꯀꯥꯔꯒ ꯉꯁꯤ ꯑꯉꯟꯕꯗ ꯂꯥꯛꯄꯅꯤ꯫ ꯈꯪꯗꯦꯗ, ꯄꯨꯂꯤꯁꯀꯤ ꯁꯦꯟꯈꯥꯏꯅꯦ, ꯀꯁꯇꯝ ꯊꯦꯡꯅꯒꯗ꯭ꯔ ꯀꯤꯕꯅꯦ, ꯗꯨꯀꯥꯟꯅ ꯄꯩꯁꯥ ꯁꯣꯠꯄꯅꯦ, ꯑꯣꯟꯊꯣꯛꯅꯗꯤ ꯋꯥꯈ꯭ꯔꯦꯗ, ꯆꯠꯄꯁꯤ ꯂꯩꯃꯟꯗꯕꯒꯤ ꯇꯧꯕꯅꯤꯀꯣ꯫ ꯑꯣꯟꯊꯣꯛꯅꯗꯤ ꯋꯥꯈ꯭ꯔꯦꯗ ꯆꯠꯄꯁꯤ ꯂꯩꯃꯟꯗꯕꯒꯤ ꯇꯧꯕꯅꯤꯀꯣ꯫ ꯇꯣꯝꯕ ꯍꯧꯒꯠꯂꯛꯏ, ꯇꯟꯗꯦ ꯃꯥꯟꯗꯦ, ꯍꯪꯂꯛꯏ, ꯕꯦꯔꯤꯒ ꯂꯩꯔꯛꯄ꯭ꯔꯥ? ꯂꯨꯄꯥ 5ꯗ ꯄꯤꯔꯛꯎ, ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯨꯒꯦ꯫ ꯃꯣꯔꯦ ꯆꯠꯄꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ, ꯇꯝꯒꯦ ꯈꯜꯂꯝꯕ ꯋꯥꯔꯤꯁꯤꯡ ꯀꯔꯤ ꯀꯥꯟꯅꯒꯕꯅꯣ ꯈꯜꯂꯛꯏ꯫ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯏꯔꯥꯡ ꯇꯧꯕ ꯗ꯭ꯔꯥꯏꯚꯔ ꯅꯍꯥꯗꯨ ꯅꯤꯡꯁꯤꯡꯏ꯫ ꯑꯣꯏꯔꯣꯏꯗꯧꯕꯗ ꯃꯇꯦꯡ ꯄꯤꯅꯤꯡꯕ ꯁꯥꯕ ꯄꯨꯂꯤꯁ ꯑꯣꯁꯤꯗꯨꯅ ꯄꯥꯝꯂꯤꯕꯅ ꯀꯔꯤꯅꯣ? ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯥꯗ ꯉꯥꯔꯒ ꯑꯣ ꯈꯣꯡꯅ ꯀꯞꯅꯤꯡꯈꯤꯕ ꯃꯤꯠꯀꯨꯞꯇꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯨꯏ ꯃꯣꯔꯦ ꯆꯠꯄꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯥꯗ ꯉꯥꯔꯒ ꯑꯣ ꯈꯣꯡꯅ ꯀꯞꯅꯤꯡꯈꯤꯕ ꯃꯤꯠꯀꯨꯞꯇꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯨꯏ ꯃꯣꯔꯦ ꯆꯠꯄꯤ꯫ ꯆꯠꯂꯦ ꯕꯗꯅꯥꯝ, ꯆꯠꯇ꯭ꯔꯦ ꯃꯆꯥꯁꯤꯡꯒꯤ ꯂꯥꯏꯕꯛ, ꯑꯉꯟꯕ ꯑꯌꯨꯛꯇ ꯊꯣꯛꯈꯤ ꯃꯣꯔꯦ ꯆꯠꯄꯤ, ꯃꯆꯨ ꯀꯣꯛꯂꯕ ꯃꯌꯦꯛ ꯅꯥꯏꯕꯗꯨ ꯁꯦꯠꯈꯤ, ꯃꯟꯖꯨꯅꯕ ꯐꯤꯗꯨꯛꯇꯨ ꯏꯟꯈꯤ, ꯀꯔꯝꯕ ꯂꯥꯂꯣꯡꯅꯣ ꯈꯪꯗꯦ ꯃꯣꯔꯦ ꯆꯠꯄꯤꯒꯤ ꯕꯗꯅꯥꯝ ꯆꯥꯔꯕꯤꯒꯤ꯫ ꯊꯦꯡꯛ ꯌꯨ꯫